आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruoiba pau Mukhyamantri Nongthombam Birena hairi COVID-19 laisat thengnana ba tongan ba hetagi lakhiba apunba lupa koti sama subna nipan laktara manga gi manungda lupa koti humbudra manga sizna khre amzu amasung editors guild Manipur gi ngarang phamkiba mifamna tongan ba warep sing laukhre hayengdagi mahusa gum pause sing puthoklagani amasung lebak sida hojik phawbuda mioi lakh marfudara nipan Lising kuni thoi chani kuni panda COVID ki vaccine kap khre. Laibak asina malem gi laisat oiriba COVID-19 ki mayokta punna amata oina lanthengnari lamdam sigi miyam na sakhangnaraba miyo kyana sulan phamasida mai paknabagi damak Akashvani Imphal gi ipau gi khuthangda mipum khudingmakna araiba thawang ahum face mask uppa amaga phut taruk lapna na lainaba maimit amadi khusa toina hamdoktuna tarutana na thamnaba apil tawri Akashvani Imphal gi isai mayak iba okendro khundong bamna COVID-19 dagi ngakthoknaba miyamda apil tawraduna hai mayambu okendro khundong bamna khurumjari COVID-19 laichat asidagi ngakthoknaba khwaidagi pharaba pambaidi section ba haibisina oiri Lengak na laisat asi thingnaba honariba asigi mathakta akhoi punamaknasu wakhal taminaduna laisat asidagi ngakthoknaba tangai phadaba niyom ohum khak ngakna chatminasi akhoi khudimangna yumdagi mapan hek thorokpaga face mask soidina upsi sapon natraga hand wash sijinaduna khutsa sengna hamdoksi amasung mi amaga gi marakta phuttaruk social distancing thamchi section ba haibasina Isagi ekhoigi nusiraba imung manung amadi miyambu laichat asidagi kanba ngamudrebuni miyambu amukka hanna kurumjari Hojik mapung oiba pau Mukhyamantri Nongthombam Birena ngarang Manipur Vidhan Sabha da haikre COVID-19 laichat ki oina tongan by head National Mission Health Mission dagi lupa koti kunmathoi la kuntranipan Northern Council dagi lupa koti ahum PM Care Fund dagi lupa koti mari lakh taramathoi Raijagi budget tagi lupa koti humbudra SDRF tagi lupa koti 8 lakh humputaruk Chief Minister's COVID-19 Relief Fund dagi lupa koti kunmanga punna lupa koti sama subna nipan lakh tara manga COVID-19 laisa thengnana bapirakhi masigi manungda hojik phawbuda lupa koti humbudra manga sading tawkhre Mukhyamantri na hai COVID-19 laisa thengnana ba honabada sarkar amasung miyamna amata oina punna honaminakhi mangna hai National Disaster Management Act ki makhada Imphal gi Unako School da yanabagi matung ina COVID Care Center oina hangdokhi ahanbada tha ahum gi oina yana warol sahi tawnaraba matung tha taruk amaga su sangdokhi Mukhyamantri na hai Manipur da COVID-19 laisat thengnabada changkhiba senpham gi white paper ama tha sigi kuni thoida Manipur Vidhan Sabha mifam gi aroiba numita puthoklagani Mukhyamantri na hai Manipur Public Service Commission gi khuthangda Dr. Sahum launaba tharang tawri mangna hai Raija sigi oina Dr. gi sanction post asi 2,239 ni masigi manungda hojik post 9,3 hangduna leiri Mukhyamantri na hai Raija sigi tongan ba mafam 18 da Raija Sarkar gi karmachari sing lainaba transit accommodation sabagi thabak sathari masigi manungda khara amana saba loiduna sangakhre lemhauri basing chahi asigi March fawbuda loisinaba honari masi loirabadi karmachari singna makhoi gi posting mafamda leifamgi khudongchadaba mayoknabagi wakat leiribasi kokhanba ngamlagani karmachari sing karigumba masagi posting mafamda chatlamdaba thoklabadi matik chaba thabak lokhatkani haina sumhangna makhata khi Sri Birena hai Raja Sarkar gi karmachari singgi rationalization gi thabak yengsinaba Chief Secretary na Chairman oiba committee ama semle masina Raja sigi tongan ba mafam singda darkar leiba karmachari singgi masing amadi post na singba ningthina yengsinduna makhoi gi awat apa leiba sing adu ningthina yengsinba ngamlagani Commerce amasung Industries Mantri Thongam Biswajit na ngarang Manipur Vidhan Sabha da haikre National Handloom Census Report 2018 gi matungina leibak asida loom preservation amasung promotion gi sang hanthajarabasu raija sigi oina di sahi gi oina leptana hengalakli mangna hai ing 2019 da hudoki be handloom promotion scheme gi makhada kumsi sahi gi oina fisa kon 2,250 rom pikre mantri na hai raija sida hojik industrial estate ahum mathau ningthina tawduna miyo kya thabak piri
Sandel Senapati amasung Churachandpur da sariba industrial estate sada 40 loisile Imphal East amasung Tamenglong dasu industrial estate sanaba thorang leire Manipur Vidhan Sabha ngarang tongan ba budget demand taret information and publicity medical health and family welfare services textiles commerce and industries rehabilitation stationery and printing panchayat amasung economics and statistics ki lupa koti lising ama samri merfutaruk lakh kuntaret lising kunhum doiromgi senpham pass tawkhre Assam Rifles na Churachandpur Police ka loina na hawkhiba yumsa kaisa numita Churachandpur town dagi drug lalonba miyo ima phare mangondagi lupa lakh mari makhaironggi mamal oigadaba kani kilogram 9 amasung sel oina lupa lakh ama lising 59 phangle hairi Amaromda Assam Rifles na Manipur State AIDS Control Society ga loina na ngarang Mantri Pukhrida SIBS ki matangda seminar ama pangthokre thoromaduda SIBS ki matangda akhang haising na wangangki Cultural Forum Manipur amasung Kha Manipur College Kakching na puna sinduna Manipuri Khorirol da tongan ba masak haiba sida nongmagi oiba seminar ama ngarang Kha Manipur College Kakching da pangthokre seminar aduda akhang haising na tongan ba hiram da se pathokhi Thasi ki tara mari gi nungthil da Thawal Turel da tasingkhibadagi thiba khangdana lerakpa sahi tara rom suraba nupa masa adugi asib haksang ngarang phangle maki haksang adu SDRF NDRF Thawal District Police Fire Service amadi mafamdugi miyoising na thiduna lakhibani hairi Manipur da phangba tangba uhaising buliduna thamnaba amadi miyamda tungkoina phanghanabagi pandamda hairang food packaging ngarang Imphal East ki khundrak pamayai lekai da hudokre tabiriba pawasi Akashvani Imphal dagini All Manipur Working Journalists Union amasung Editors Guild Manipur gi ngarang apunba mifam ama pangthoktuna tongan ba warep sing lawkhre mifam aduna Thasi ki tara humdoida pokna pham amasung People's Chronicle gi office da bomb thamlamba dubu yaningdaba phongdokpaga loinana bomb adu kanana thamlambano haiba loop amatana sengdoraktabana paumisingna tawriba thabak aduda asoiba aranba amata yaude haina lawraga pausegi thabak ngasidagi hauba haina warep lawkhi Amzugi President na thadorokpa serol amagi matung ina wathok asigi waroisin puraknaba hotnabagi thaudang Amzu amadi Editors Guild gi apunba mifamda sinaba Karigumba Union anisina waroisin purakpa ngamdrabadi General Body mifamda puthoktuna makhatana khanaba haina warep lawkhi Manipur da nongada khwaidagi nemba sang oina hawkhiba pung 12 da COVID ki anoba case ani thengnakhi positive oiba miyo emata sikibagi paw leite Raijagi COVID-19 Command Control Room na ngarang numidang wairam thokiba serol hamada hai hawkhiba pung 12 da Imphal West amasung Kakching dagi miyo amamam COVID-19 positive oiba thengnakhi Masiga loinana apunba positive case ki masing 19,915 sure haiba matamasigi manungda COVID ki anaba miyo tara naba phaduna discharge tawkhibaga loinana naba phakhiba migi masing 19,915 sure naba pharakpagi sang sada 49.3 ne Raijasi da hauzik COVID ki active case 34 leiri Leibak asida hauzik phawbada miyo lakh 49,919 da COVID ki vaccine kapkhre Kendra gi Haksel Mantraloi gi Joint Secretary Mandi Bandari na hai ngarang khakta da miyo lakh 3,33,130 COVID-19 gi tika kapkhi mang na hai ngarang masing yamna hida kapkhi baraija singdi Uttar Pradesh Maharashtra Bihar Jammu Kashmir amasung Orissa ni Haksel Mantraloi na hai hauzik phawbada healthcare worker lakh 63 tika kapthokre healthcare worker lakh 39,000 ahanba dose kapkhre Hauzimaki oina ani suba dose ki oina healthcare worker lakh 3,000 tika kapthokre Mantraloi na hai hauzik phawbada frontline worker lakh 38,000 tika kapkhre Amarom dalebas da COVID-19 dagi naba pharakpagi sang sada 43.2 yaure Haksel Mantraloi na hai hawkhiba pung 12 da COVID ki anaba 13,938 naba phaduna discharge tawkhi masiga loinana leina asidagi naba phakhiba migi masing koti ama lakh 3,53,995 sure Loisilakpada COVID-19 dagi ngakthoknaba face mask uppa phut 3 lapnana leiba khutsa amadi mai mi tarutanana thamba haiba asamba thawang ahum asingak na satpinaba amuk hana ningsingjari aroibada maroiba paw amuk hana Mukhyamantri Nongthom Birena hairi COVID-19 laisat thengnanaba tongan ba hettagi lakhiba apunba lupa koti sama supna 9,35,000 gi manungda lupa koti 9,5 sizinakre Amzu amasung Editors Guild Manipur gi ngarang phamkhiba mifamna tongan ba warep sing lawkhre hayengdagi mahusagum pawche sing puthoklagani amasung leibak sida hauzik phawbada miyo lakh 49,919 da
कोविड की वैक्सीन कापख्रे पाउ लोइजरे।